Churachandpurda Indian Army na UKNAgi Cadre Mari Hatkhre, Asokpa Cadre Amana Fare, Yamlaba Khulaising Hatkhre, Operation Chathakhre. Ngasi ayuk anganbada Churachandpur District ki Henglep Subdivision ki Manungchanba, Khanpi Village Indian Army ka Khuthoknabada, Nansu Group ama oiriba UKNAgi Cadre Mari sire, Asokpa Cadre Amana Fare. Makhataba Operation da Yamlaba Khulaising Hatkhre haina, PIV Defense Wing na Thadorokpa Cherol amana haire. Cherol asina makhata na hairivana. Ngasi ayuk pung mari rom taba matamda Khanpi Village da UKNAgi Cadre sing leiri haibage akhanaba paw ama fangbadage Indian Army ki kalam ama operation gi damak mafam adu tamna sanction khe hairiba mafam asi Churachandpurda gi nongchuplomda kilometer marfu rom chalaga leiba mafam ama ne Indian Army ki kalam aduna mafam adu yokselakpada UKNAgi Cadre singna nongmai kapthorokpadage Army na handuna kapada UKNAgi Cadre mari adu leikhidavane Makhatana Khanpi Village yauna manak nakpai area singda thiba humbagi thabak chathabada Asokpa UKNAgi Cadre amasu fare yamlaba khulai kaya su phagat Indian Army gi operation asi handakta UKNAgi Cadre singna village chief ama hathiba yauna miyamda ki tujungbagi thogdo kaya chathabagi mathakta mafam aduda shanti amasung tangdu leitaba phibamda thamnaba honabada akaiba kaya pirakpadagi chathakibane UKNAgi terroristing phagatkiba asina Indian Army amasung Assam Rifles ki maikaidagi misam miyam ngak senba yauna lamdam asida shanti amasung security thamnaba honai haibadugi mayek laraba khudam ama ni haire maraksida press na fangba pawgi source amagi matungina de Khanpi Village da UKNAgi Cadre sing leiri haibagi akhanaba paw ama phangbadagi kunmathoi suba special para commando amasung Assam Rifles ki combine team aduna hairiba jaga adu tamna sanction khe loinana Khanpi khulgi yum ama chingnabadagi question laga operation chathanaba honakhe maduda UKNAgi Cadre sing aduna nongmai kapthorokpadagi combine team aduna handuna kapada UKNAgi Cadre mari sikhe soklaba Cadre amana phagatki aduga atopa Cadre sing aduna mafam adudagi nanthoklaga senkhre yum aduda UKNAgi Cadre punna taraga taret lom haukiba numit kharanigi mamangdagi leksaduna leirakhibane combine force ka khutthoknabada laikhidraba UKNAgi Cadre mari adu yauna soklaba UKNAgi Cadre adu helicopter da Churachandpur district hospital tamna purakre loinana Laikhidraba sing adugi haksangna masak maming khangdoknaba Churachandpur district hospital gi mokta thamkhrai soklaba Cadre aduna layeng bagi thabak chathari haire panbaya bade chahi asegi March 9 da Churachandpur gi henglep village da leiba UKNAgi kem ama Assam Rifles na thugai khrabane haidiba kem adu thugai khraba matungda UKNAgi Cadre sing adu manak nakpa jungle gi area sing da lolaga lairakhibane lalolu basi haukiba July tha da su KNAgi deputy Tenkhotang Haukip Elias Thape Chahi Nifuganipan KNAgi Cadre Saikhogin Chahi Kuntraga Mari amasung Lego Hau Chahi Kuntraga Manga yauna Chahi Humbudraga Nithoi suraba Falhing Kauba nupi ama ambush tawduna hatkibagi thogdokta hakthengna senaribane handakta su ikuidana October 18 da Churachandpur district ki Henglep subdivision gi manungchanba T Khonom 5 village ki chief M Haukip mayumdagi kidnap tawduna pukhraba matung tamthina phuraga halamba amasung Mamang saigi angan basarukta ningthokong kha khunauda mapa masa yauna mioi mari hatkibagi thogdokta hakthengna senaba kangbu ne UKNA na ngasi ahing Nongyaidagi Shutdown Laothokhre Indian Army na landa silatuna UKNAgi Cadre mari hatkiba thawong adu yaningdaba phongdoktuna ngasi ahing Nongyaidagi hayeng ahing Nongyai fauba total shutdown Laothokhre lubasigi Department of Home Affairs na thadorokpa cherol man haire Churachandpur gi Khanpi da Miyoi kharana security forces ka khusam naraga tumduna laiba UKNAgi Cadre mari nongmaina kaptuna hatkibagi thawong adu khwaidagi kanba mawongda condemn tawe kumjali singani kulhumdoi gi me ahumdagi thorakhiba irangna maram oiraga chingda senduna leirakhibane ipa ipu singi haktaktagi singi saruksing tampaka punsilaga state ama sembagi wafam yaramde adubu sanglaba matam ase nungsi sanana laiminarakhibane hanagi chief minister N Birena lusinglaga kumjali singani kulhumdoi gi me thadagi ethnic cleansing chatharakpadagi Isagi lam amasung miyam ngak senabagidamag tangai fadana khulai paikhibane ngasi phawba khunai amade Indian Army gi mayokta pamdaba thawong amata chathakiba leite haire